Mizoram CM amadi Manipur MP na ngangkiba wafam India amasung Myanmar anigi marakta singchep thabani Junta. Mizoram CM Laldu Homana Mizoram Assembly mifamda amadi Manipur Rajya Sabha MP Laisemba Sana Zaubana Parliament thangkiba wafam sing India amasung Myanmar anigi marakta yamna chauna singnaba langnabagi machangni haina Myanmar da sasan tawriba military junta gi spokesperson oibata natana army gi major general Jomin Tuna Makogi local media singi mamangda penda bafongdokre junta gi spokesperson major general asina makata na fongdorkibada India gi politician singna charangna duna lairiba Myanmar gi lengak asida achoba sapu ma piba thengnare asiguma thabak sing asi matungda amu hana tawdanaba asiguma thabak sing asi matungda amu hana tawdabana lebak ani gi marakta hena nungsi chanana leiba ngamgani hairi mahangna makata araduna handak Mizoram gi Chief Minister Laldu Homana Mizoram Assembly da jo unity gi mingda Myanmar India Bangladesh da khundariba Kuki Mizo Purup Singh amatoina punchinaba wafam hairiba si yaningde Maike somda leiriba lining chakcha manaba Purup Singh gi marakta hena charangnaba masa oigani Chief Minister asina su mamang chahi gi September thada US chatuna jo unification gi wafam haibada natana Zero Unification Organization gi matangda su mireibakta wafam kaya phongdokhiba china hena laibak thiningaini Sahi asi February thada Myanmar da base tawba lal hoba loop ani Chinland Council amasung Interim Chin National Consultative Council ICNCC ani amata oina punchinduna Unified Chin National Council themada Mizoram Chief Minister Laldu Homana laukiba thodang adu peningai oide asida natana Mizoram gi MP Balan Bhenana Mizoram gi Governor amadi Assam Rifles ki ayaba lauduna Myanmar junta lanmi gi mathakta lan horiba lal holup singa unaduna India gi citizen ama ohenabagi offer tawrangkiba thawong adu Myanmar junta government na yabangam loi Thasi ki taradagi haukiba India gi parliament budget mifamda ani suba tangka ki Manipur gi MP ningthau Laisemba Sana Zaubana Kabo Belibu Manipur gi lamni haiduna phongdokhiba wafam asisu yaningde asigumba India gi politician singna Myanmar amasung India ni gi marakta hena khaibung tana hanbagi masak chilakpa asidi laibak thibani Parliament House da Laisemba Sana Zaubana Kabo Beli asi sarangna 22,210 square kilometer park zaubada natana hairiba mafam asi Manipur gi ningthorol singi puari ga sagona duna lairiba mafam ni hairiba mafam asi 1953 da Prime Minister Jawaharlal Nehru na Burma da khusinaki asigumba mahauchagi pothokna thalaba mafam adubu Manipur da khusinaba natraga Treaty of Yandabu 1826 da inakiba agreement adu na hanaba amadi beli asibu compensation Manipur natraga Union Government of India da khusinnagadabani haiba wafam achisu India amasung Myanmar ani gi marakta hena nungsi handanaba masakting oiri haiki yumthangnana laiminariba leibak ani gi marakta hena nungsi chanaba danatana amatoina chanminabagi matangda Myanmar government chu ex policy amasung ningthijana sagatuna lakpani India gi lairiba politician singna masagi image senga saganabagi damakta leibak ani gi marakta lairiba nungsi sanabagi mari asti yariba makai ayat apan thohandanaba honagadabani haina su section wa thamlagli Kuki terrorist singi mathakta military crackdown chathagadabani youth wing BJP amasung Congress na parliament pu kangdebung onthoktuna Manipur gi irang kangdum chanaba tokpiyu Pakistan terrorist ka khenaba leitraba Kuki terrorist singi mathakta military crackdown chathabiyu haina RPI athawale Delhi youth wing gi maike digi phongduragli Delhi gi Patel chesta leiba wing asi ki office da ngasi pangthokiba paugi mifam amada wing asi ki president Boris Nahai Union Home Minister Amit Shah na March 9 dagi Manipur gi lambi sathok chasin yahangani hai khraga ngasi phawba thabak da onthokba ngamdaba asi laibak thibani Thawong asina haujik PR thamduna center na lengakle hairabasu hanaga chamanaba aduga haidokiba wa thabak oina pangthoba ngamdaba lengakni haina logani aduga Union Home Minister gi wafamda yaroi haiduna lambi adumak thingliba Kuki narco terrorist singda military crackdown tawbanatana upai leiroi haiki madugi action lokhatpa ngamdriba karigino hangki Manipur gi miyangi lifeline oiriba National Highway 2 amadi atai lambi singda asumna thingba piriba asi kohanaba military crackdown chathaduna lambi Hangdo halu madudada Manipur da tangdulaitaba hanjilakadabani haina mahangna makhata ki ngasi ki paugi mifam aduda charuk yakiba wing asigi working president Laistam Langan bana hai Union Home Minister Amit Shah gi free movement haina Union Home Minister Amit Shah gi free movement haiba panda madunga si mai paktri Kuki singna National Highway sing thinjinduna thamliba asina maitai khakdana tana atopa puru kaya da su sauna ayetpa piribani asigumba thawdo asi matungda amu hana
थोक्तनबा अकनबा मिलिटरी ट्रेकडाउन मखा चथबियु हाइकी महांगना हाइ बीजेपी अमदी कांग्रेसना पार्लियामेंट पु कांगजै बुंग ओंथोक्तुना कांगदुम सानादुना लेबगी मतम नते मदुगी महुत इरांग असिगी वारोइचिन अमा पुरंगनबा अमता ओइना होनबियु हाइना महांगना मखा ताकी कंगलैपाक अपुनबा खोलाउदगी अपडेट लौखटजगे मयु मकै लेतबा लांजेनरपी कुकी नुपी अमा जंगल दा येंसांग मना मसिंग हेकपा चटपदा उथक्तगी तारक्तुना नुपाक्ता येसिंदुना सिख्रे हाइरि गाड़ी चामगनी इम्फाल यौरख्रे अकनबा चेक्सिन थौरांग मरक्ता जिरिबामदगी ngarang इम्फाल तमना थोरक्तिबा पेट्रोलियम प्रोडक्ट अमदी अतै पोलम पुबा गाड़ी चामगनी ngasi टेक्ता काइदन इम्फाल यौरख्रे प्रेसना फंगबा पाउगी मतुंगिना ngasi इम्फाल दा यौरख्रबा पोट पुबा गाड़ी सिंग अदुदी IOCAO गी टैंकर यांखै हुमदोय BPCL गी ट्रक अमा नोमदा तंगाई फदबा चंगबा पोलम सिंग पुबा ट्रक निफुदरो टाटा 407 ट्रक अमादी नेशनल हाईवे कंस्ट्रक्शन की पोस्टै पुबा ट्रक अमा याउरी गाड़ी सिंग असि ngarang जिरिबाम थादोक्लबा मतुंग ngarang ahing नोने मालस्टोनदा यारेक पगा लोइना ngasi ayu इम्फाल दा थुंकीबनी हाइरी पनबा याबादी यूनियन होम मिनिस्टर अमित शाहना मणिपुर की लंबी खुदिंगमक्ता फ्री मूवमेंट लेहनगनी हाइना लाउथोकिबा अदुगी मतुंग हौकिबा तांग निपानदा MST बस सिंग तोंगान तोंगान मफमदा सर्विस तौदुना कांगपोपी फावरगा सेनापति तमना चटकदबा MST बस अमा कांगपोपी डिस्ट्रिक्ट मफम कयादा मियामना अथिंगबा पीबदगी मदुबु लाक्सिनबा सेक्यूरिटी फोर्सना अगनबा एक्शन लौखटकी मदुदा कांगपोपी डिस्ट्रिक्ट दगी मियो एमल लाइकिदबगा लोइनना मियो कया अमना अथोपा नंकी थौदोक अदुबु यानिंगदबा फोंदोकपा ओइना कुकी जोर सिंगना खुंदारिबा स्टेट असिगी मफम खुदिंगमक्ता मतंगकदबा टोटल शटडाउन की खोंजंग चथकिबनी हाइरी मणिपुर की XCM एन बीरेन सिंह की पोस्ट की अपडेट लौखटजगे अहान बोइना स्टेट असिदा पाइखलगलिबा कंक्रीट रोड पुना 639 किलोमीटर रोम सांगबा चाही 40+ गारंटी लेबा हौजिकन सेंबा हौरे येंगबियु मयाम उरिबा कोइलास लंबी असिगी मथक्ता सीमेंट कंक्रीट हाबलकदबनी मणिपुर की अपुनबा सक्तम थुगाइबा यारोय हाइना प्रोटेस्ट तौख्रे इंडिया लेंगा की डिवाइस एंड रूल पॉलिसी ना मणिपुर की अपुनबा सक्तम थुगाइबा यारोय हाइबा यावना तोंगान तोंगानबा डिमांड सिंग तौदुना ngasi तोंगान तोंगानबा मफम कयादा वकत मिफम चटख्रे कैसामथोंग एसी की वार्ड नंबर 9 की यूनाइटेड क्लब ऑर्गेनाइजेशन अमदी अपुनबा मैरा पाइबी लुबना सिंदुना ngasi कैसामपात लेमजम लेकाई कम्युनिटी हॉल दा वकत मिफम पांगथोकी वकत मिफम अदुदा इंडिया लेंगा की डिवाइस एंड रूल पॉलिसी ना मणिपुर की अपुनबा सक्तम थुगाइबा यारोय खुलंगापा फाबा यारोय रिलीफ कैंपता लेरिबा सिंग मागी मरमदा अथुबदा हंजिल हनबियो अमदी मियोइबगी फंगफम थोपा हक पिबियो हाइबा तोंगान तोंगानबा प्ले कार्ड सिंग पाइकी हाइडी वाकन मिफम सिंग असि लिलोंग चदिंग अमदी मोनसांगैदा सुलमदम अदुगी मियाम अमदी मैरा पाइबी सिंगना वाकन मिफम फमदुना प्रोटेस्ट तौबगा लोइनना तोंगान तोंगानबा खोलाव कया लाउकी हाइरी कंगलैपाक अपुनबा खोलावदगी अपडेट लौखटजगे कुकी के अरोनबा सिंग लंबी सेमबदा कुकी अनि सिंग निंखाइबदा सिख्रे हाइरी